Manem ꯂꯩꯔꯝꯗꯕꯗꯣ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯣꯞꯄ ꯂꯣꯌꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯅꯦꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯤ ꯃꯇꯝꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯆꯠꯈꯤꯕ ꯃꯔꯝꯅ ꯊꯤꯟꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯅꯦꯁꯤꯡꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯂꯣꯌꯥꯁꯨ ꯍꯥꯟꯅꯅ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯛꯇꯝꯗꯣ ꯃꯃꯥꯡꯉꯩꯒꯁꯨ ꯃꯥꯟꯅꯗꯦ ꯍꯪꯒꯥꯃꯄꯥꯟ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯂꯤꯠꯂꯤꯕ ꯐꯤꯗꯨꯒ ꯆꯥꯟꯅꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ ꯃꯁꯥꯅ ꯍꯥꯟꯅꯗꯒꯤ ꯅꯤꯡꯊꯤꯗꯨꯅ ꯂꯩꯕꯒ ꯈꯨꯠꯆꯤꯝꯒꯤ ꯍꯥꯞꯆꯤꯟ ꯇꯩꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯃꯉꯥꯜ ꯑꯃ ꯂꯩꯅ ꯐꯖꯊꯣꯛꯍꯟꯈ꯭ꯔꯦ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯁꯤꯟꯊꯥꯗꯣ ꯂꯣꯌꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯐꯝꯊꯔꯛꯏ ꯇꯥꯃꯣꯆꯥ ꯂꯣꯌꯥ ꯅꯨꯄꯤ ꯃꯥꯕꯨ ꯍꯧꯒꯠꯄꯤ ꯊꯣꯏ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯇꯥꯃꯣꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯇꯥꯃꯣꯆꯥꯅ ꯂꯥꯛꯄꯗ ꯑꯩꯅꯁꯨ ꯋꯥꯅ ꯉꯥꯏꯔꯝꯗꯣꯏꯅꯤ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯕꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯂꯥꯛꯂꯕꯒꯤꯔ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ ꯇꯥꯃꯣꯆꯥꯁꯨ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯉꯁꯤ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯏꯔꯣꯏꯅꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯉꯁꯤꯗꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯑꯀꯤꯕ ꯂꯩꯇꯅ ꯅꯪ ꯑꯩ ꯊꯥꯗꯣꯛꯅꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯋꯥꯕ ꯀꯌꯥꯁꯨ ꯂꯥꯛꯁꯅꯨ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯂꯣꯌꯥꯅ ꯍꯧꯒꯠꯄꯤꯗꯨꯅ ꯅꯨꯄꯤꯗꯨꯗ ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯤꯟꯊꯥꯁꯨ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ ꯃꯄꯥꯟꯗ ꯑꯍꯟꯁꯤꯡ ꯉꯥꯏꯅꯔꯝꯃꯅꯤ ꯊꯣꯡꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒꯅꯦ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯥꯃꯣꯆꯥ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯀꯥꯗꯩ ꯊꯣꯛꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯕꯦꯜꯀꯣꯅꯤꯗ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯖꯍꯧꯅꯕ ꯍꯥꯏꯗꯨꯅ ꯁꯣꯝꯗꯁꯨ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯔꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯗꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯦ ꯃꯗꯨꯏ ꯃꯤꯗꯣ ꯍꯧꯗꯣꯡꯅ ꯉꯥꯔꯧ ꯆꯦꯟꯕꯗꯧꯅ ꯅꯪ ꯍꯧꯂꯛꯍꯧꯗꯦ ꯃꯤ ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯠꯇꯣꯔꯤꯁꯦ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯤꯅ ꯂꯣꯟꯅ ꯀꯣꯏꯖꯕꯗꯨꯕꯨ ꯑꯩꯕꯨ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯤ ꯃꯧ ꯐꯠꯇꯕꯤꯗꯧꯅ ꯊꯨꯒꯥꯏꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ ꯃꯤꯁꯨ ꯅꯠꯇꯕ ꯑꯃꯔꯣꯝꯗꯗꯤ ꯅꯣꯏ ꯏꯆꯟꯗꯣ ꯂꯣꯌꯥꯒ ꯊꯨꯡꯅꯔꯤꯁꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯑꯃꯅ ꯑꯃꯕꯨꯁꯨ ꯃꯨꯟꯅ ꯈꯪꯅꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯑꯁꯤꯅ ꯐꯔꯕꯅꯤ ꯐꯅꯤꯕ ꯌꯥꯝ ꯄꯥꯕꯨꯡꯗꯤ ꯉꯔꯥꯡꯗꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯄꯦꯔꯦ ꯊꯣꯛꯏ ꯉꯁꯥꯏ ꯕꯕꯥ ꯂꯥꯛꯑꯝꯕꯗꯒꯤ ꯈꯔꯗꯤ ꯐꯔꯝꯃꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯐꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯈꯪꯗꯦꯗ ꯉꯔꯥꯡꯗꯤ ꯑꯩꯅ ꯐꯨꯗꯣꯛꯎꯕꯒꯤ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯗꯅ ꯊꯦꯝꯅꯩꯅꯤ ꯅꯪꯁꯨ ꯅꯈꯨꯠ ꯅꯁꯥꯗꯣ ꯀꯩꯒꯤ ꯍꯦꯛꯇ ꯌꯥꯎꯔꯣꯏꯅꯣ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯅꯍꯥꯟ ꯅꯣꯏꯗ ꯍꯥꯏꯔꯤꯗꯨꯗꯤ ꯃꯔꯥꯟ ꯍꯥꯏꯕꯣꯗꯨꯅꯤ ꯑꯩꯅꯁꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯗꯨꯅꯤ ꯑꯥꯔꯀꯦ ꯃꯤꯅ ꯅꯪꯉꯣꯟꯗ ꯈꯖꯤꯛ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯨꯗꯤ ꯅꯪꯅꯁꯨ ꯃꯤꯗꯨꯗ ꯇꯧꯔꯨꯅꯨ ꯇꯧꯗ꯭ꯔꯦꯗ ꯚꯥꯏ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯂꯟꯆꯤꯟꯕꯤꯒꯤ ꯃꯐꯝꯗꯣ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯇꯧꯏ ꯑꯩꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯊꯃꯣꯏꯗ ꯃꯨꯠꯄ ꯃꯥꯡꯕ ꯌꯥꯗ ꯃꯃꯤ ꯁꯥꯝꯗꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯐꯝꯕꯨ ꯁꯤꯟꯕ ꯉꯝꯕꯤ ꯑꯃ ꯂꯥꯛꯂꯕꯗꯗ ꯃꯩꯆꯥꯛꯇꯣ ꯍꯟꯊꯒꯗꯕꯅꯤ ꯅꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯇꯝꯗꯨꯗ ꯇꯥꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯊꯃꯣꯏꯗ ꯃꯥ ꯅꯠꯇꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯍꯟꯗꯨꯅ ꯍꯥꯞꯂꯔꯣꯏ ꯈꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕꯅ ꯊꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯟꯊꯥꯁꯨ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯌꯧꯔꯛꯄꯒ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯄꯥꯟꯗ ꯊꯤꯜꯂꯛꯄ ꯑꯍꯟꯁꯤꯡꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯋꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎꯁꯨ ꯑꯌꯥꯝꯕ ꯄꯤꯗꯦ ꯔꯣꯃꯤꯇꯥ ꯈꯛꯇꯅꯤ ꯃꯥꯒ ꯂꯨꯅ ꯄꯨꯟꯕ ꯑꯣꯏꯕꯒꯤ ꯄꯥꯎ ꯄꯤꯈꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯔꯣꯃꯤꯇꯥꯅ ꯑꯦꯛꯖꯥꯝ ꯄꯨꯟꯅ ꯊꯥꯔꯒ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯅꯧꯕꯤ ꯃꯤꯡꯊꯣꯜꯗ ꯈꯣꯏꯗꯥꯔꯨꯗꯅ ꯐꯠ ꯍꯦꯛꯇ ꯄꯥꯏꯈꯤꯕꯅꯦꯕ ꯏꯕꯦꯝꯃ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗꯦ ꯇꯥꯃꯣꯆꯥ ꯏꯕꯥꯅꯤꯗꯣ ꯈꯠꯅ ꯆꯠꯄꯗ ꯑꯩꯗꯤ ꯊꯦꯡꯕ ꯉꯟꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯇꯧꯅꯤꯌꯦ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅꯕꯨ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯎꯅꯗ꯭ꯔꯦ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯅꯩ
ꯊꯨꯡꯅꯔꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯤꯗ ꯑꯩ ꯇꯥꯃꯣ ꯆꯥꯎꯕ ꯌꯥꯝ ꯊꯥꯖꯩ ꯁꯤꯗꯒꯤꯗꯤ ꯈꯝꯕꯟꯅꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯠꯅꯕꯁꯨ ꯐꯔꯅꯤ ꯐꯥꯗꯣꯛꯅꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯀꯣꯛꯑꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯤ ꯅꯣꯡꯃꯈꯛꯅꯤ ꯀꯩꯅꯣ ꯄꯪꯁꯨꯝ ꯁꯨꯝꯖꯤꯜꯂꯒ ꯍꯦꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯃꯤ ꯏꯇꯥꯁꯤꯕꯣ ꯁꯤꯟꯊꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯣꯌꯥꯒꯤ ꯃꯅꯦ ꯃꯃꯥ ꯁꯛꯅ ꯂꯥꯛꯂꯤꯕꯤꯗꯨꯅ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯆꯠꯂꯝꯗꯥꯏꯁꯤꯗ ꯎꯅꯖꯔꯝꯒꯦ ꯎꯅꯕꯤꯌꯣ ꯎꯅꯕꯤꯌꯣ ꯆꯪꯁꯦ ꯃꯅꯨꯡꯗ ꯃꯅꯦ ꯑꯣꯏꯔꯤꯕꯤꯗꯣ ꯂꯩꯃꯅ ꯂꯝꯖꯤꯡꯗꯨꯅ ꯆꯪꯂꯛꯏ ꯁꯤꯟꯊꯥꯁꯨ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯂꯦꯞꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯖꯅ ꯐꯝꯃꯤ ꯔꯣꯃꯤꯇꯥꯁꯨ ꯂꯦꯝꯖꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤ ꯃꯅꯦ ꯑꯣꯏꯔꯤꯕꯤꯗꯨꯁꯨ ꯃꯃꯧꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯃꯧꯁꯤꯗꯤ ꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯄꯗꯣ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯅꯨꯄꯤꯗꯣ ꯁꯦꯡꯀꯥꯎꯗꯒꯤ 3,000 ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯄꯤ ꯁꯤꯁꯦ ꯁꯤꯅꯅꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯃ ꯂꯩꯌꯨ ꯌꯥꯔꯅꯤꯌꯦꯅꯦ ꯇꯥꯃꯣ ꯆꯥꯅꯁꯨ ꯄꯤꯔꯛꯏ ꯑꯗꯨꯅ ꯃꯥꯅ ꯄꯤꯕꯅꯤ ꯁꯤꯅꯅꯦ ꯑꯩꯅ ꯏꯃꯧ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ ꯁꯤꯁꯦ ꯂꯧꯁꯤꯜꯂꯨ 500 ꯈꯛ ꯂꯧꯒꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤ ꯏꯅꯦ ꯍꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏꯅꯦ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯇꯤꯟꯅꯔꯝꯕ ꯃꯤꯌꯥꯝꯅ ꯍꯟꯅꯈꯤꯕꯒ ꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯁꯥꯎꯅꯤꯡ ꯃꯀꯣꯛꯇꯨꯗ ꯏꯜꯂꯤ ꯍꯨꯔꯥꯟꯕꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯩꯅ ꯑꯦꯛꯖꯥꯝꯗꯨꯃꯇꯪ ꯊꯥꯔꯒ ꯅꯌꯨꯝꯗꯣ ꯄꯥꯟꯒꯦ ꯍꯥꯏꯔꯁꯨ ꯄꯥꯜꯂꯣꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪ ꯍꯧꯔꯔꯣꯏꯗꯕꯗꯧꯅ ꯅꯌꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯊꯨ ꯃꯇꯨꯡ ꯏꯟꯅꯔꯤꯕꯅꯤꯅꯦ ꯅꯪ ꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯆꯩꯕ ꯌꯥꯕ ꯆꯩꯔꯤ ꯄꯥꯏꯈꯣꯝꯕ ꯍꯟꯈ꯭ꯔꯤ ꯃꯥꯔꯁꯟꯁꯨ ꯀꯥꯗ ꯆꯪꯂꯛꯏ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯍꯣꯏ ꯌꯥꯝꯕꯣꯡ ꯂꯣꯏꯔꯝꯃꯕꯅꯦ ꯑꯩꯅ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯈꯥꯗ ꯀꯨꯝꯂꯨꯈꯤꯅꯣ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣꯡ ꯀꯨꯝꯃꯨꯒꯤꯅꯣ ꯃꯔꯝ ꯂꯩꯗꯅ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ ꯍꯣꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯖꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯁꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯃꯆꯤ ꯈꯔ ꯂꯦꯡꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥꯗꯨꯅ ꯆꯦꯠꯅ ꯐꯥꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯎꯠꯂꯤꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯅꯤꯡꯇꯝꯕꯗ ꯑꯊꯤꯡꯕ ꯄꯤꯒꯦ ꯈꯜꯂꯤꯅ ꯀꯩꯒꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯌꯥꯝꯕꯣꯡ ꯀꯩꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯅꯨꯄꯥꯗꯣ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯑꯩꯕꯨ ꯀꯩ ꯑꯊꯤꯡꯕ ꯄꯤꯔꯒꯦ ꯌꯥꯝꯕꯣꯡꯗ ꯑꯩꯅ ꯏꯅꯤꯡꯇꯝꯕꯗ ꯁꯦꯡꯅ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯕ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕꯗ ꯅꯨꯄꯤꯗꯣ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ ꯅꯨꯄꯥꯗꯨꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯕꯁꯨ ꯉꯝꯂꯨꯗ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩ ꯍꯥꯗ ꯈꯣꯏꯃꯨꯛ ꯈ꯭ꯋꯥꯡꯖꯦꯡꯕ ꯂꯩꯔꯥꯡꯒꯤ ꯂꯩꯍꯤ ꯆꯨꯞꯄꯗ ꯑꯄꯦꯟꯕ ꯀꯧꯕꯁꯨ ꯂꯩꯇ꯭ꯔꯕꯣꯏ ꯀꯔꯝꯅ ꯃꯤꯍꯧ ꯆꯥꯎꯏ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯅꯤ ꯃꯆꯩꯔꯨꯒꯅꯤ ꯃꯥꯒꯤꯅꯤ ꯂꯩꯔꯥꯡꯁꯤ ꯃꯥ ꯈꯛꯇꯒꯤ ꯃꯥꯕꯨ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯂꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯄꯨꯡꯗꯣ 9 ꯈꯔ ꯍꯦꯜꯂꯤ ꯑꯗꯨ ꯐꯥꯎꯕ ꯅꯨꯄꯤꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯦ ꯃꯥꯔꯁꯟ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯅꯨꯄꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯃꯃꯥꯍꯣꯏꯗ ꯋꯥ ꯃꯦꯜꯂꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯦ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯗꯣ ꯆꯅꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯆꯅꯨꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯊꯨꯈ꯭ꯔꯦꯗ ꯐꯣꯟ ꯑꯣꯛꯄꯁꯦ ꯑꯩꯅ ꯇꯧꯔꯛꯄ ꯍꯥꯟꯅ ꯉꯥꯏꯔꯝꯃꯤꯔꯣ ꯉꯥꯏꯔꯝꯃꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯗꯣꯏ ꯁꯔꯨ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯛꯄꯗꯤ ꯀꯩ ꯀꯥꯏꯕ ꯏꯀꯥꯏꯌꯦ ꯑꯩꯉꯣꯟꯗꯕꯣ ꯍꯣꯏ ꯀꯩ ꯃꯔꯝꯒꯤ ꯁꯨꯝꯗꯣ ꯌꯥꯗꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨ ꯍꯥꯏꯌꯨ ꯆꯤꯜꯂꯝꯒꯗ꯭ꯔꯥ ꯈꯟꯕꯩꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯅꯪ ꯆꯤꯜꯂꯝꯅꯤ ꯈꯜꯂꯒ ꯇꯧꯔꯛꯑꯔꯣꯏꯒꯦ ꯌꯥꯔꯕ꯭ꯔꯣ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯇꯧꯔꯛꯀꯦ ꯅꯪꯅꯁꯨ ꯅꯪꯅ ꯄꯥꯝꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯇꯧꯔꯛꯎ ꯅꯪꯒꯤꯗꯃꯛꯇꯤ ꯑꯩ 24 ꯑꯋꯥꯔꯁꯦ
ꯁꯪꯗꯕ ꯂꯩꯇꯦ ꯅꯨꯄꯤꯗꯣ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯇꯧꯖꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯃꯃꯥꯅ ꯂꯣꯏꯁꯤꯟꯕꯤ ꯋꯥꯡꯂꯦꯝꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯎ ꯑꯩ ꯏꯆꯥꯊꯣꯏꯕꯤꯁꯤꯗꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯦ ꯌꯥꯝ ꯐꯖꯩꯗꯅ ꯄꯄꯥ ꯐꯣꯇꯣ ꯀꯥꯞꯀꯦꯀꯣ ꯑꯗꯨꯒ ꯅꯤꯅꯦꯗ ꯊꯥꯁꯦꯕ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯤ ꯃꯅꯦꯗ ꯊꯥꯁꯦ ꯍꯥꯏꯕꯗꯨꯗ ꯕꯦꯒꯀꯗꯨ ꯁꯠ ꯌꯥꯟꯈꯠꯈꯤꯗꯨꯅ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯔꯤ ꯅꯤꯡꯊꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯖꯅ ꯃꯣꯃꯣꯟ ꯇꯧꯖꯩ ꯋꯥꯡꯂꯦꯝꯕꯅ ꯄꯄꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯁꯤ ꯕꯨꯕꯣꯛꯇꯅꯦ ꯅꯨꯡꯁꯤꯕꯤ ꯇꯧꯊꯣꯛꯑꯝꯃꯣ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯄꯄꯥ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯕꯦꯒ ꯃꯆꯥꯗꯨ ꯄꯣꯗꯨꯅ ꯃꯈꯣꯡ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯕꯨꯕꯣꯛ ꯕꯨꯕꯣꯛ ꯔꯥꯅꯤꯁꯨ ꯐꯃꯨꯡꯗꯒꯤ ꯈꯖꯤꯛ ꯍꯧꯒꯠꯂꯛꯇꯨꯅ ꯏꯁꯨꯊꯣꯏꯕꯤ ꯅꯪꯕꯨ ꯆꯠꯇꯧꯔꯕ꯭ꯔꯣ ꯍꯣꯏ ꯕꯨꯕꯣꯛ ꯆꯠꯇꯧꯔꯦ ꯏꯁꯨꯊꯣꯏꯕꯤ ꯕꯨꯕꯣꯛ ꯃꯅꯝ ꯅꯝꯒꯦ ꯂꯥꯛꯑꯣ ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯇ ꯃꯈꯨꯠꯇ ꯄꯤ ꯔꯥꯅꯤ ꯃꯁꯨꯕꯨ ꯃꯅꯝ ꯅꯝꯕꯤ ꯏꯁꯨꯊꯣꯏꯕꯤ ꯁ꯭ꯀꯨꯜꯗ ꯃꯤꯒ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯣꯏ ꯕꯨꯕꯣꯛ ꯈꯠꯅꯔꯨꯏꯌꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯃꯥꯔꯁꯟ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯑꯍꯨꯝꯗꯨꯒꯤ ꯃꯣꯜ ꯑꯃꯒꯤ ꯃꯦꯅꯦꯖꯔꯒꯤ ꯑꯍꯥꯡꯕ ꯄꯣꯁ ꯑꯃ ꯃꯦꯟꯁꯤꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯗꯤ ꯂꯥꯛꯄ ꯐꯔꯛ ꯇꯥꯕꯅ ꯄꯥꯏꯈꯣꯝꯕ ꯃꯥꯔꯁꯟꯅ ꯇꯧꯕꯗ ꯃꯇꯥꯔꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯤ ꯂꯧꯕ ꯆꯠꯂꯝꯗꯥꯏꯗꯨꯗ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯂꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯑꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣꯡ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯌꯥꯝꯕꯣꯡꯅ ꯊꯕꯛ ꯆꯠꯄꯗꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯂꯣꯏꯗ ꯂꯣꯏꯁꯤꯜꯂꯣꯕ ꯉꯁꯤꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯣꯏꯅꯦ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯕ ꯃꯤꯁꯨ ꯁꯦꯂꯦꯛꯁꯟ ꯇꯧꯗꯣꯏꯅꯦ ꯑꯩꯅꯕꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩ ꯈꯪꯗꯣꯏꯅꯣꯗ ꯌꯥꯝꯕꯣꯡꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯜꯂꯣ ꯌꯥꯝꯕꯣꯡ ꯅꯪꯅ ꯈꯪꯕ ꯈꯪꯗꯕ ꯅꯪꯅ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯝꯕꯣꯡꯅ ꯐꯅꯕ ꯁꯤꯟꯗꯣꯏꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯗꯨꯅ ꯅꯨꯄꯤꯗꯨ ꯅꯝꯗꯅ ꯂꯣꯏꯁꯤꯜꯍꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯌꯥꯎꯖꯔꯣꯏ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯃꯥꯔꯁꯟꯅ ꯗꯞꯅꯦ ꯀꯩꯅꯦ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯍꯜꯂꯤ ꯃꯥꯅ ꯁꯥꯗꯨꯅ ꯊꯝꯕ ꯂꯤꯛꯇꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯁꯥꯔꯣꯏꯅꯣ ꯌꯥꯝꯕꯣꯡ ꯅꯪꯒꯤꯕꯨ ꯀꯩꯒꯤ ꯌꯥꯝꯕꯣꯡꯅ ꯁꯥꯔꯣꯏꯗꯣꯏꯅꯣ ꯄꯥꯝꯖꯔꯕ꯭ꯔꯣ ꯄꯥꯝꯖꯔꯦ ꯌꯥꯝꯅ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯨꯝꯊꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯜꯅ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯖꯕꯤ ꯅꯨꯄꯤꯗꯣ ꯀꯦꯔꯣꯂꯤꯟ ꯁꯦꯠꯂꯤꯕ ꯑꯇꯥꯡꯕ ꯐꯤꯔꯣꯜꯗꯨꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯄꯦꯟꯕ ꯅꯥꯏꯗꯅ ꯌꯦꯡꯖꯩ ꯋꯥꯈꯜꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯔꯤꯕꯅꯤ ꯃꯥꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯃꯥꯔꯁꯟ ꯄꯥꯏꯈꯣꯝꯕ ꯑꯅꯤ ꯔꯨꯝ ꯄꯨꯟꯗꯦ ꯐꯣꯝ ꯊꯥꯖꯤꯜꯂꯛꯄ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯝ ꯈꯥꯏꯗꯣꯛꯅꯕꯅꯤ ꯀꯦꯔꯣꯂꯤꯟꯁꯨ ꯃꯥꯒꯤ ꯇꯔꯟ ꯌꯧꯔꯛꯄꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ ꯌꯦꯁ ꯀꯦꯔꯣꯂꯤꯟꯁꯨ ꯆꯪꯂꯛꯏ ꯃꯥꯔꯁꯟꯒꯤ ꯐꯝꯐꯝꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯐꯝꯍꯟꯕꯅꯤ ꯀꯦꯔꯣꯂꯤꯟꯗꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯃꯪꯒꯨꯝ ꯊꯣꯛꯈ꯭ꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯦꯔꯣꯂꯤꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯄꯣꯀꯦꯠ ꯍꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟ ꯆꯤꯡꯂꯦꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯈꯤ ꯀꯦꯔꯣꯂꯤꯟꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯐꯝꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ ꯀꯦꯔꯣꯂꯤꯟꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯈꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟ ꯌꯦꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯗꯨ ꯐꯥꯎꯕ ꯇꯨꯃꯤꯟ ꯂꯩ ꯉꯁꯤꯗꯤ ꯀꯦꯔꯣꯂꯤꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯗꯦ ꯁꯦꯠꯂꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜꯗꯨꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛ ꯈꯨꯖꯤ ꯃꯗꯨꯗ ꯎꯕꯗ ꯃꯥꯗꯤ ꯁꯣꯔꯗꯨ ꯐꯥꯎꯕ ꯂꯦꯞꯅ ꯂꯦꯞꯅ ꯊꯤꯡꯈꯤꯗꯧꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯆꯤꯡꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯨꯃꯁꯨ ꯃꯥꯡꯍꯟꯗꯦ ꯃꯤꯁ ꯀꯦꯔꯣꯂꯤꯟ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯅꯥꯄꯜꯗꯣ ꯅꯪ ꯁꯦꯝꯗꯣꯛꯆꯔꯝꯗ꯭ꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯃ 12 ꯑꯦꯛꯖꯥꯝꯒꯤ ꯍꯥꯐ ꯏꯌꯔꯂꯤ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨꯅ ꯂꯨꯅ ꯄꯨꯟꯖꯕꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯔꯣꯂꯤꯟꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗꯒꯤ ꯑꯅꯤꯗꯨꯕꯨ ꯂꯥꯞꯅ ꯂꯩꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯗꯨꯅꯇ ꯂꯥꯛꯄꯅꯤ ꯀꯦꯔꯣꯂꯤꯟꯅ ꯅꯣꯏ ꯑꯁꯤꯒ ꯇꯤꯟꯅꯔꯤꯁꯦ ꯇꯟꯗ꯭ꯔꯣ ꯆꯅꯨ ꯅꯪꯁꯨꯅꯤ
Tomthinna Leishihenbise, Kaishu Nungsibini Nattene. Mani irang haudana tuktha sanadana. Nupasibu phandabu hodarini. Nangna tapangbagi na manabi siya nungsidana. Magi khanbay wani. Manadi nangbu karimta nungsiba natte. Caroline gi michang adum changba mamanabi amanaso. Adune chano, Caroline na hairise. Nangse, asingba mamanabi ni khanbay ni. Leishihenbina narakpa kay torakpa matamda. Tomthingada tomthingnari do. Mapan thoktrasune manungda wari amadi lairabani. Caroline na, Thoihenbi moy anina nangbu nungsiba sasinabay wani. Kaisumta nungsiba nattene. Exam matamda, amada, mangonda ta hena care laurido udra. Exam haidokpa numittani. Leishihenbina class 2 gi oina rank 4 da lai. Adu phawba handaraklibani. Mayamdudi nungaitana sonabasu yawi. Chanodi harauki. Adugi matung exam mayada nupiduna naduna exam phamba ngamkhidaba numittuda Caroline machinmak na haikibani. Kam laina chenbi nangondagidi aina hiram khudingmakta henba haibase aigi lengdraba wasakni. Wafam singsi atenba matam kharada nupaduna karamnabu thezilubano khangde sitnana khangduna leiramle. Leishihenbina wangangbba nangdringai Marshana oina nakandagi hairi. Wadona wanglaga kwangna famde. Miyoibana napal haiba napal sibu yauraklaba. Namittudagi Noroki Lambi da khong thangjinba haurabani haibase. Nang kautaba phai. Nangna mangondagi hengane haina matam chuppada haikibada. Ngasi su nang mangondagi henkine haibagi asa tauribra. Caroline mamai ngangsilli Marshan karimna duna. Nangumbana Mall sigi manager oiba haibagi asadudi lapna mafam sidagi thamkraga mall sigi sweeper oina phawba aina nakpa mafam sida oheloi nang thokiba yarani. Caroline makeup sida mapi ira cheli ikaibana sumamai anido ingangang silli nahan makai ki mataw oiramlaba natraga wahaido mapuroibana kanagumba amagi mafam da hairamlaba soitana maki mapuroiba bu khamjinjaramgani. Sierdo maninglomda onthokduna phamduna leiki nupido Caroline chu makha tana lepagi pangal leita thoglakle. Leishihenbi haujiktada mapuroibagi matawdo penjabagum nokphet tawi. Makha taba mi changhalaktanabasu khangankre. Thongdo nupa mana chattuna sunga siluri. Leishihenbi haujikkhaktada mapuroibabu konchinjai. Yambo, aigi punchina nangi loinabi oiba phangjaba. Nangbo aigi ipuroiba oina phangjaba makeup sidagi hena penjaba haraujaba nungaijaba amata aigi punchi sida laitre. Yambumna nangbo awangba pamilda naningtamna leisha tamhangani abema leiranglaktagi ningolaktagi khwaidagi laibak phabina hainasu aina soidana takani. Caroline na aigi punchidagi makeup khuding henkidra haina wakhalsina wabana aido pham khangdabani. Magi mangda maishi phawba utpa ngamlaroi khanbani. Adubu ngasidi madugi akibada yambungna kokhanbiri. Ma khaknati aigi abemada kanamtana lakcha khudum chanba hanthana yengba yambungna yade yahaloi hana so haikri amuka so haike nangi mittagi bi marik ama sintharakpa khuding birangdugi haurakpham oiriba mangonda aina ina mahut chinduna nangi bigi mama lawgani. Nupi oibigi punchidi mapuroibana lepani. Isor makum manaba mapuroibana magidamak asumna lepirabada karamba nupi oibina akiba haibado pokani.